Hello ma'am, adom ma'am ngasi video sidi yamna maru oiba akhoi important oiba ko topic ama khakki maramda tana se neina se aishu ma'am da haidi aina khangba jingdo ma'am da hairake bako aduga ai khut ke sida sumai tham adu ma'am sigi video se hodringai da kai gumba nungai roi da bako nupa jing ni yengba nungai roi da asi kaisungbudi kaino tawninga ikai ninga walate bako nupa jing loi ni yengbi ai du tarsu ke haidi kitang haibida nungai ta biyaw tar disi video se sum skip tawbo ko ado ma'am ai ngasi kai video no aina purlai se har kan isa da thokpa adugumba video ni ko aina purlai se haidi akhoina pir lakpa matam da naba puk thinba khotpa discomfort na chingba irritating oiba ma'am ama tawidana aduga akhoina pir che tha mai manungda lakpa se puk naba thinba yekpa sina chingba ma'am ama su leiba ko adigi sigi naba thinba se tokthokrane sigi phana bani haina akhoina yumda home remedies na chingba adigi ising asaba no bu thakpane adigi khoigi blood flow do khara thun hena chatna ba haina khoin ising asaba khoigi kaino da thammaga puk da khara thamma khotpa ma'am ama tawidana ko adigi khoi kai gino thammi do pain killer do chaning da bagi khoi pills kumba leidana ko khoigi mi khadi nupi khadi chaye ba haida khang do na do khang ba ngam da bagi pills na chaba khotpa ma'am tawe adu do chada haina remedies na chingba khotpa ma'am ama semjilaga su tawe bako adugi sigi ma'am se tawdana ma haina ai step 9 na mathang 9 ai sum hairake buko ma'am da adu ma'am na video se loibau taw ko adu ta jadi kesu khangoi bako ai ju khangamde adubu aina experience to leiraga sum hairapane bako aina seasonarapagi matungina ma'am ne akhoina kaigina yumda haidi kaino clothes pad gumba se ko phi na chingbe se husik matam de pakna ju hena season de duna ko si season da bagi maram sum yam nei bako kaigino hair kan unhygienic oiba yam yaure haiba phi se sudo ko tok dana mapanda phawdene bako any koi phawdene bako mapanda du tarsu adu da mahik matai de chongchalaga khotlaga amka khoina amka reuse tawdene ba adu dana khoi isa da tamba ngam de bako asika tamba ngam da je sidegi kamaina ngak thokani na chingba adi ka reuse tawgani na chingba ai mathang nai na ai hairake ma'am da duna akhoina kai hani ma'am sigi phi je season ba matam da khoi hakchang da thokhai da ba phattaba ma'am ama thokleba ko light hal makhal gi kai hani bacterial gubba adagi ne akhoi gi infection thokpa ma'am ama leba adu akhoi gi kai hani urinary infection na chingba ko adagi akhoi bacterial infection fungal infection na chingba sigumba ma'am ama thokleba khoi gi isa da khoina phi gi duna season arabaduna aduna sigumba ma'am se thoktana ba akhoina kai gi sigi phi na chingba se kai season adoino aduna sigumba se season adana bagi haina koi everteen ko haidi sanitary pads haina ma gi special oina semakpa ama khatang layeba ko adu do koina season agadabane ba pads sida haidi kaya magi kamain tawge kamain aina large oiba adai kyam phage khotke cotton gi kamain tawge habda ulake ko sida mongonda halise 3 4 5 chilere aduga sigi size ne bako large oidoise tu simuk ne ba sang doise aduga magi pieces to cotton ne oirise sida try tawse bako let yam comfortable so oiba haidi yamna long oidana ko si yam sangpagi matugina haidi khoina kaino da hapakma matam da ko yamna comfortable oina sum hape yarni ba adu si se haidi kaino leak leibagi mongonda khoigi problem leibido adu su amta leite ba yang tele aduna haidi ma'am akhoina kaigi sigi sanitary pads se leina tadi akhoi isada sokpa yaba adagi isada yamna manghan ba tholpa yaba dugum ma'am kai season adoina ko season aredam ne aduna sigi sanitary pads se sina season aro aduga season araga akhoi da tholaka da ba ma'am do adudagi su ngak thokni asidi madi natural su oiba adigi soft oiba adigi koi skin da khoi gi rashes na chingba adugum su amta leheloi adigi comfortable oina su wear oina phajana tawba yaba ne ai su season ine kuire ai ma'am da sum ai disi je bagi kana bagi damakte aina mayam da hanjan hari ine ko ai sum seasonary adi long lasting su oibene mangonda yarise mangonda ingredients na chingba mayam yawbane ai adu to mathang nai na hairake me adugo mayam khoina sigi everteen se khoina laiba matam da ko haidi for surprise oina cramp roll haina khapakani ko khoi gi damakta adu su free da hapaka doine adu su yamna kana bane khoi gi damakta haidi menstrual kaino gi damakta ko natural ingredients mayam na punchalaga sabane adudi lavender
rosemary, and almond oil, which provide quick relief from menstrual cramp and discomfort. No more haidi khoi pain jingba adigi khoi undiscomfort oiba adigi irritating oiba adugumbado amta layer akhoi isada ai isamagda thoabni ko hujik se dudo in higher sigi khoi page sanitary page se akhoi yamna unique oina design tawar sarakpane mangoda 8 layers protection leakage yauri kahani page so wear to matamda akhoi da yam discomfort oiba to chapko khobda yam ngai tabla idana ko adugum amta layer adigi madi extra large ni oise aduna khoina amna kaino kanar se neem amadi safflower yawi ko aduna akhoi gi skin da kaino oihangada chak thek hangada kasan hangada adigi laidana ko adugum mayam amdo sida di adi ma yawroiba monda sisi magi kana bahare portable oina mana lay haleba ko akoida adi koin example simple page season aba matamda di akoina kainom sapa matamda di pudia di etc pudia di sum hongtok hongjin tawbagi adena adu busidi long lasting wear erapanina adu gumbegi problem da su tho areba ko ai thokte ai step khudingi sum puyeba mayam haiding asidagi hauna karigi akoina lakpa matamda khwang naba adigi puk thinba adigi sigumba leak oibegi adigi dune chingba mayam khandoino sigi everteen sanitary pad se leibasida karigi khoina atopa use tawdoino aduna mayam ai magi kaino singdo id link singdo ai loina hapamage check out tawsunbiyo aduga mayamna changaga achanbiyo soidena